नुजाजा से अखोगी मखा चथजर कोइना ओजादगी खंजनिंग बता अखोगी ओजाना अखोगी थांग तागी mahai sida ozana phongbi khiba laik kumba laibiragadi ozana digi laik tugi maming gumba samlapa khitang thambiramo oja aina thang ta ga da phong hi bala ri shokti tha de hoi ja ado phong ma gi shokti tha gi de adu ga khar de dung kui de ka du ahan ba gi che phong da thang ron ta ron nai na ron oja si da ri bala she oi ga doni ko oi ga doni thang ron ta ron nai na ron ahan ba sharu hoi ade thang ron ta ron nai na ron ani shu ba sharu lai re ani phong ai pon si da koigi ozana phongbi khiba hoi ozana phongbi khiba laidikta koigi sigi laiga si mayamna koigi thang pamjaba singna pabiningba khangbining leraga su ozagi laiga si koigi dum koigi lari yomam sing haitare book store singna num phongbi biso num oigani na khanje koi thangon taron nainalon haiba laiga si yam kanaba lari oigani na khanje oja koigi ozagi lari da koigi nungda manungda yauriba ozagi wari samlappa lai ozana hapetan khangida thangon taron nainarol haiba jigi wari ma gi samlappa wari si thangon taron nainarol haina thangon taron naina thang ta gi lari haina haiba yabani adubu ai gi nga sai gi low ma thangi thangon taron nainarol haina ama nai se ai di ai nangi du la le haiba si ai na haiba hairoi ai gi shuwa la le haib jo jam na haibi da kono haibi thangon taron nainarol haib se naina si aduga sai gi man le khongong adai khupula ku henten ama ma se di manaro mi ama ga ma jam ga manaro manada ban ayam bani adu nang ai hin sume mai da la le haibadi haina gum si haibani magi aseng ba magi artadi thangon taron nainarol haibsi thangi da su ta gi da so adu naina si haibani yaki khangjaba kitang si phongtok te ba yawani lai si gi manunga ya mem ma jar ada khoi ozana tha la khoi laik sina ta bida tonga na khoi oza gi thang ta gi lam sida khoi gi sarkar na boiru su adigla lai khoi gi lanai oiba khoi gi association organization sing na oza bu thang gi lam sida nungsi bidana bibi rakhiba award kumba lairagadi adu masu samnappa ozana ningching biba award khara khak maming panbiramo ja award ti aya ke dia haiba kanoge national gi award fellowship national gi adagi manipur gi fellowship adagi academy gi award state academy asi khadi maru oiba adagi khadi iroi loi bada khadi wang badi kaino yanu ji hing ni ba khara jagla sam ta jo tha ga sai amagi bala la ama yong ni sit anumai na oiba do khoi gi lai ba hui men research sai na adu ba human resource adu ko ju pau ba phangi ei chorang na ei kun tha mo adu mai chore award se phangbi ba ina phangai je yam nuai jare ja dei makha sa thajar koina khoina tajabada khoigi ingchok lising ma chamapan khompu ga ni thoi almaina hai mapal kangjei bung da khoigi thang ta gi changdam na bagi adu ma wari ma su tajagi oja adu ma ta sa khoigi oja na yaubi gi ba saru ya bi gi bagi matang da samla pawari khajai keme achum mani ado madu gi kano je mapal kangjei bung da pang thokhi bani matam madu da ta ai na ha oiri ado yamna matik sa ta na ai thokhi bani aduna ai gi oja ai ta nei oja sina thokani hai na tawni da ma na ai maki kitang kana tore aduna yamna chautuk pagi wadi na te ai na ha di oiri yari thokpa adu yo da nang thokpa ngamdra hai da nang na sa di kitang phati aduna hoi khara wadi aduna mi na pugi da khangde na kuna sa di khara ga sinne na hai na du mai no jana takpi bde nang tho wai na ojana kirpa pibi rabdi ojana tho hai de nang thokcharo ngamjaro hai ga di ojai thokchage hai na du mai na ai thokki bani aduna nga sai ai phunari ba je mi ama khaktani ate am ta thokte ada kana gi no ada sago je mo jai in mi gi chhatran ada sago je mo jai in mi ai ye ga ade hon gi manau bi na noi ma mi tarang na cinema hon gi manau bi ai ta je asi ga mo hoye ni sina association lama che me ara ga tau ba du ba to na mi ni ada phou mon taru pi ne hai na
ꯑꯣ ꯐꯧꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯅꯥꯗꯣ ꯑꯍꯣꯏ ꯐꯧ ꯃꯣꯟ 3 ꯄꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯄ ꯑꯗ ꯑꯩꯅꯗꯤ ꯂꯥꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯧ ꯃꯣꯟ 3ꯇꯨ ꯄꯥꯝꯕꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯗ ꯊꯣꯛꯈꯤꯕꯅꯤ ꯑꯣ ꯃꯇꯝꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯐꯧ ꯃꯣꯟ 3ꯇꯨꯁꯨ ꯃꯣꯏ ꯄꯤꯗ꯭ꯔꯦ ꯑꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯣꯖꯥꯅꯗꯤ ꯃꯥꯏꯗꯤ ꯄꯥꯛꯈꯤꯕ ꯑꯗꯨꯒ ꯐꯧꯗꯨꯗꯤ ꯑꯗꯨꯝ ꯐꯪꯍꯧꯗ꯭ꯔꯦ ꯑꯣꯖꯥ ꯐꯧꯗꯨꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯍꯣꯏ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯤꯕꯅꯦ ꯃꯣꯏꯅ ꯃꯇꯝꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯇꯥꯏꯇꯜꯗꯣ ꯑꯩꯅ ꯊꯥꯡ ꯇꯥ ꯇꯧꯖꯔꯛꯄꯒꯤ ꯃꯊꯧꯗꯣ ꯍꯣꯏ ꯍꯥꯞꯄꯤꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯦꯕ ꯄꯤꯗꯕꯗꯨꯅꯁꯨ ꯍꯦꯟꯅ ꯐꯩ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯑꯃꯨꯛꯀ ꯇꯧꯔꯛꯑꯗꯤ ꯑꯩ ꯑꯃꯨꯛꯀ ꯌꯥꯎꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯌꯥꯝꯅ ꯐꯪꯈꯤꯕꯁꯤ ꯁꯣꯛ 62ꯗꯒꯤꯅ ꯁꯣꯛ 30 ꯐꯥꯎꯕꯅꯤ ꯁꯣꯛ 30 ꯐꯥꯎ 30 ꯐꯥꯎꯕꯁꯤ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯦ ꯍꯣꯏ ꯑꯗꯨꯗꯒꯤꯗꯤ ꯃꯇꯨꯡꯗ ꯇꯥꯕꯗꯗꯤ ꯅꯍꯥꯁꯤꯡꯅ ꯑꯩꯅ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯥꯟꯗꯗ ꯃꯣꯏ ꯑꯗꯨꯝ ꯅꯍꯥꯁꯤꯡꯅ ꯇꯧꯔꯛꯑꯦ ꯀꯩꯅꯣ ꯍꯣꯏ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯃ ꯃꯣꯏꯁꯤꯅ ꯃꯇꯝꯗꯨꯗ ꯒꯗꯒꯥ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯩꯕꯤ ꯍꯥꯏꯔꯦ ꯆꯩꯕꯤ ꯍꯥꯏꯔꯤꯕꯗꯨꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯃꯗꯨꯃꯥꯏꯅ ꯃꯊꯪ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯍꯥꯏꯅ ꯑꯃ ꯇꯧꯕꯅꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯗ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤꯗꯤ ꯑꯥꯗ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯒ ꯇꯧꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯣꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯝꯗꯨꯗꯗꯤ ꯍꯤꯌꯥꯡ ꯀꯨꯝꯍꯩꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗ ꯃꯤ ꯃꯌꯥꯝ ꯌꯦꯡ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯔꯣꯛꯁꯦ ꯄꯤꯛ ꯊꯟꯕ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯦꯜ ꯀꯧꯁꯥꯁꯤ ꯁꯥꯔꯒ ꯀꯩꯅꯣꯒꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯣꯝꯗꯒꯤ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯀꯩꯅꯣꯔꯣꯝꯗ ꯆꯠꯀꯗꯧꯔꯤꯅꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯀꯗꯧꯔꯤꯅꯤ ꯑꯗꯨ ꯆꯠꯄꯩ ꯃꯇꯝꯗ ꯑꯗꯨꯒꯤ ꯒꯣꯂꯥꯏ ꯅꯨꯡ ꯌꯨꯡꯕꯤꯒꯤꯗꯨꯗ ꯈꯤꯇꯪ ꯍꯦꯟꯇꯣꯛꯑꯒ ꯑꯗꯨꯗꯩꯗ ꯑꯩꯅ ꯇꯥꯁꯤ ꯈꯧꯁꯥꯕ ꯉꯁꯥꯏ ꯁꯣꯔꯣꯛꯇ ꯇꯥꯁꯤ ꯈꯧꯁꯥꯔꯒ ꯈꯦꯜ ꯀꯧꯁꯥꯁꯤ ꯁꯥꯔꯒ ꯇꯥꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯪꯈꯠꯈꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯋꯥꯡꯕꯗꯨ ꯍꯦꯟꯒꯠꯈꯤꯗꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔꯗꯨꯒꯤ ꯃꯊꯛꯇꯨꯗ 이ꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔꯗꯨꯗ ꯄꯜꯂ ꯂꯩꯔꯦ ꯇꯥꯁꯦ ꯇꯥꯁꯦ ꯄꯜꯂꯒ ꯍꯥꯏꯗꯅ ꯂꯩꯔꯦ ꯑꯗꯨꯗ ꯁꯣꯝꯗ ꯑꯃꯨꯛ ꯇꯥꯃꯥꯡꯂꯣ ꯑꯃꯨꯛ ꯉꯝꯊꯩ ꯇꯥꯅꯤꯡꯗ ꯑꯃꯨꯛ ꯉꯝꯊꯩ ꯇꯧꯔꯒ ꯑꯗ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯇꯨꯅ ꯇꯥꯗꯨ ꯇꯥꯔꯛꯑꯦ ꯌꯨꯡꯅ ꯑꯗ ꯈꯦꯜ ꯀꯧꯁꯥꯒꯤ ꯇꯥꯁꯤꯗꯤ ꯅꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯦꯜ ꯀꯧꯁꯥ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯗꯣ ꯑꯩꯅ ꯁꯥꯒꯗꯕꯅꯤ ꯃꯥꯅ ꯅꯪꯅ ꯋꯥꯡꯅ ꯂꯪꯊꯣꯛꯈ꯭ꯔꯁꯨ ꯂꯪꯈꯠꯈ꯭ꯔꯁꯨ ꯅꯪ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯨꯡꯅ ꯃꯆꯤꯟꯗꯨꯅ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏ ꯋꯦꯠꯇꯨ ꯌꯦꯡꯉꯒ ꯁꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯗꯨ ꯌꯨꯡꯅ ꯇꯥꯔꯛꯑꯒ ꯑꯩꯅ ꯊꯕꯥꯛꯇꯨ ꯂꯣꯡꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯆꯤꯟ ꯃꯄꯥꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯗꯨ ꯑꯣꯏꯑꯦ ꯑꯗꯨ ꯃꯤꯌꯥꯝꯁꯤꯡꯅ ꯍꯧꯕ ꯈꯔꯅ ꯑꯗꯨꯅ ꯙꯧꯔꯣ ꯈꯥꯕꯗꯤ ꯑꯣꯖꯥ ꯙꯧꯔꯣꯗꯤ ꯇꯥ ꯌꯥꯅ ꯑꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯡꯀꯛꯁꯨ ꯌꯧꯁꯤꯟꯖꯔꯦ ꯑꯣꯖꯥ ꯑꯗ ꯑꯣꯖꯥꯅ ꯊꯥꯡ ꯇꯥꯁꯦ ꯁꯥꯟꯅꯕꯤꯔꯦ ꯑꯗꯒꯤ ꯊꯥꯡ ꯇꯥꯗ ꯃꯥꯏ ꯄꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯒ ꯂꯩꯖꯔꯦ ꯑꯗꯨꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯗ ꯊꯥꯡ ꯇꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯔꯝꯕ ꯀꯥꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯔꯝꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯑꯣꯏꯕ ꯌꯥꯅꯕ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒꯨꯝꯕꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯀꯔꯝꯕ ꯋꯥꯍꯩꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯅꯕꯒꯤ ꯊꯝꯍꯟꯅꯤꯡꯉꯤ ꯑꯣꯖꯥꯅ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯣꯖꯥ ꯑꯩ ꯃꯣꯠꯇ ꯇꯦꯟꯇꯛꯅ ꯌꯥꯝ ꯁꯥꯡꯅꯗꯤ ꯉꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯦꯟꯇꯛꯄ ꯋꯥꯍꯩꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯊꯥꯡ ꯇꯥ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯃꯣꯠ ꯈꯤꯇꯪ ꯑꯩ ꯄꯤꯖꯒꯦ ꯑꯗꯨꯅ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯝꯕꯔ 1ꯗ ꯊꯥꯡ ꯇꯥ ꯇꯧꯕ ꯊꯥꯡ ꯇꯥ ꯅꯤꯡꯊꯤꯖꯅ ꯃꯁꯛ ꯈꯪꯉꯕ ꯊꯥꯡ ꯇꯥꯕꯨ ꯃꯁꯛ ꯈꯪꯅ ꯐꯖꯅ ꯇꯧꯔꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯍꯤꯞ ꯆꯥꯛꯆꯥ ꯐꯝꯐꯝ ꯆꯠꯅꯔꯣꯟ ꯊꯧꯒꯂꯣꯟ ꯈꯨꯡꯒꯂꯣꯟ ꯑꯁꯤꯒꯨꯝꯕꯁꯦ ꯐꯖꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯁꯦ ꯆꯍꯤ 30ꯗꯒꯤ ꯇꯥꯗꯅ ꯄꯨꯟꯁꯤꯅꯤ ꯑꯌꯥꯝꯕꯅ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯑꯐꯥꯎꯕꯁꯤꯡꯁꯦ ꯆꯍꯤ 30ꯗꯒꯤ ꯇꯥꯗꯅ ꯄꯨꯟꯁꯤꯗꯤ ꯋꯥꯡꯃ ꯂꯥꯟꯅ 100 ꯐꯥꯎꯕ ꯄꯨꯟꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯌꯦꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯆꯍꯤ 105 ꯄꯨꯟꯁꯤꯌꯣ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯅ ꯄꯤꯕ ꯆꯍꯤꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯊꯥꯡ ꯇꯥꯁꯦ ꯇꯝꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯔꯨꯕ ꯄꯣꯠꯁꯤꯡꯁꯦ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯛꯄ ꯑꯩꯒꯤ ꯋꯥꯈꯜꯗ
ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯆꯨꯝꯃꯦ ꯍꯥꯏꯕ ꯄꯨꯔꯥ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯋꯥꯁꯤꯗ ꯃꯌꯥꯝꯅ ꯅꯩꯅꯕꯤꯔꯒ ꯊꯥꯡ ꯇꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯥꯏ ꯄꯣꯂꯥꯡꯈꯣꯛ ꯃꯈꯥ ꯅꯤꯠꯀꯅꯨ ꯊꯥꯡ ꯇꯥ ꯇꯧꯕ ꯃꯤꯅ ꯑꯗꯨꯅ ꯆꯍꯤ ꯄꯣꯂꯥꯡꯈꯣꯛ ꯄꯤ ꯐꯧꯕ ꯃꯐꯝꯗ ꯆꯍꯤ ꯁꯦꯡꯈꯥ ꯃꯈꯥꯗ ꯂꯤꯠꯀꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯍꯟꯊꯣꯛ ꯑꯃ ꯅꯨꯡꯒꯤ ꯋꯥ ꯑꯃ ꯂꯩ ꯑꯗꯨ ꯉꯁꯥꯏꯒꯤ ꯐꯤ ꯐꯧꯔꯤꯕ ꯄꯣꯂꯥꯡꯈꯣꯛꯇꯨꯒꯤ ꯃꯈꯥꯗꯨꯗ ꯊꯧꯔꯤꯗꯨꯒꯤ ꯃꯈꯥꯗꯨꯗ ꯋꯥꯗꯨꯒꯤ ꯃꯈꯥꯗꯨꯗ ꯂꯤꯠꯇ ꯆꯠꯄꯗꯣ ꯑꯗꯨꯕꯨ ꯅꯠꯇꯦ ꯈ꯭ꯋꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯇꯤ ꯑꯗꯨ ꯀꯅꯥꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯤ ꯊꯦꯡꯒꯧꯔꯣꯟꯅ ꯆꯤꯡꯉꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯤꯕ ꯑꯣꯖꯥꯁꯦ ꯑꯗꯣ ꯊꯥꯡꯃꯩꯕꯟꯗ ꯑꯣꯖꯥ ꯕꯤꯔꯔꯤ ꯍꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯗ꯭ꯔꯃꯥꯒꯤ ꯑꯐꯥꯎꯕ ꯑꯣꯖꯥ ꯕꯤꯔꯔꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯌꯥꯝꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯤ ꯃꯇꯝꯗꯨꯗ ꯍꯥꯏ ꯂꯧꯔꯣ ꯅꯪ ꯊꯥꯡ ꯇꯥ ꯇꯧꯔꯦ ꯍꯥꯏꯔ ꯅꯪ ꯊꯦꯡꯒꯧꯔꯣꯜ ꯑꯗꯨ ꯃꯁꯛ ꯈꯪꯉꯕ ꯊꯦꯡꯒꯧꯔꯣꯜ ꯑꯩꯅ ꯈꯪꯕ ꯊꯦꯡꯒꯧꯔꯣꯜ ꯇꯥꯛꯀꯦ ꯍꯥꯏꯕ ꯑꯣꯖꯥꯅ ꯊꯦꯡꯒꯧꯔꯣꯜꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕꯅꯤ ꯁꯤ ꯊꯦꯡꯒꯧꯔꯣꯜꯅꯤ ꯍꯥꯏꯅ ꯑꯗ ꯊꯥꯡ ꯇꯥ ꯇꯧꯕ ꯃꯤꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯄꯣꯂꯥꯡꯈꯣꯛ ꯃꯈꯥꯗ ꯑꯩ ꯁꯦꯡꯈꯥ ꯃꯈꯥꯗ ꯂꯤꯠꯇ ꯆꯠꯄ ꯌꯥꯏ ꯇꯧꯏꯗꯤ ꯃꯗꯨ ꯃꯍꯥꯗ ꯁꯤꯅꯤ ꯂꯥꯟ ꯆꯠꯂꯦ ꯂꯥꯟꯗ ꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯄꯥꯎꯅꯥ ꯑꯣꯏꯅꯒ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯍꯥꯒꯤ ꯄꯣꯠ ꯌꯥꯎꯗꯅ ꯁꯤꯈꯤꯕꯅꯤ ꯑꯗꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯥꯡ ꯇꯥ ꯇꯧꯕꯁꯤ ꯀꯌꯥꯝ ꯂꯨꯏ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯂꯨꯔꯩꯅꯤꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯥꯡ ꯇꯥ ꯀꯩꯅꯣꯗ ꯊꯥꯡ ꯇꯥ ꯇꯧꯕ ꯃꯤꯅ ꯁꯩ ꯁꯦꯡꯒꯝ ꯃꯈꯥꯗ ꯂꯤꯠꯇꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯩ ꯍꯥꯏꯕ ꯎꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯆꯤꯡꯗ ꯍꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯀꯥꯆꯤ ꯀꯥꯔꯣꯡꯁꯦ ꯂꯣꯡꯒꯜꯂꯦꯕ ꯑꯗꯨꯗ ꯁꯩ ꯍꯥꯏꯕ ꯎꯁꯤꯅ ꯑꯌꯥꯝꯕ ꯌꯨꯡꯉꯤ ꯄꯣꯂꯥꯡꯈꯣꯛꯁꯦ ꯃꯃꯥꯡꯗ ꯍꯤꯡꯒꯣꯜꯒꯤ ꯃꯃꯥꯡꯗ ꯌꯨꯡꯉꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯉꯁꯥꯏ ꯀꯥꯔꯛ ꯑꯗꯨꯗ ꯍꯥꯞꯄꯒ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯣꯂꯥꯡꯈꯣꯛ ꯀꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ngasi koigi maman tanglaba koigi sintak purel mingoina amuka hangajarabada oja dablo khaba unjabagi tanja si phangjabadagi koigi mayamda su kanaba culture tawjaba sing thangta tawjaba sing da su kanaba yaba pawtak mayam oja dagi tabire ojana khoi bu khangan bire mit maya amuka hena su panghan bire yam nungai jare oja koigi loisala koigi mikup lawrobnimna koigi lawja tanja si loisenbagi tanja du lawjarage oja koigi YouTube asibu yengbiriba akoigi subscriber sing spomning mayam pumna makpu aikoigi YouTube channel sigi makai degi amuka hanna koigi thagachaba phongdokchari amadi mayam bu puna mu kaina nabagi yathang nijari Mabung tarik ki makai dagi aham mungkin mayam pun mungkin ikut mungkin jadi mabung tarik ki makai dagi kuina lep tena sabse jarakwa Manipur gi kachin kuya da sak nairaba kala gi lamda kuido hendokna ikai khunaba uchchaga loina na koi gi Sintapura singbu unajabu gi timing ado ngarang dagi thangta gi lamda thoido hendoklaba koi gi oja dablo khabaga unajabu gi episode 9 sagat do machina aroi bani masida kuina shoi khiba lan khiba wat khiba kibigi aur basu mayam punamna tapinaba na haijeri loina na koi gi channel mabung tare asiru mayam na subscribe to view amadi channel asiru share up to video na adom adongi mamal yamnaba comment bibiramu hairo matang asida